Haukiva tang Thadorakpa Manipur Police ki Special Commander Unit na fazin kiba Khun Ngakpa manga Lupa Lising yang kayang ki ipir bon da Thadoknaba ngasi Imphal East ki Special Just NIN Order Thokhre Khun Ngakpa manga ngasi Court puthorakani habigi pau fangnabadagi ngasi ayuk pung 10 rom tawa duaidagi maikei kyadagi lakpa masing yamlaba miyam uripokta leiba Cherap Court ka nangana leiba mafam singda lainaki adubu state asida housing oriba law and order ki fibam yenglaga video conferencing ikudhangda court ki proceedings adu chathaki Manipur Fongba Pauchi amasung electronics media gi paumi singsu ngasi ayuk pung 10 rom tabadi Cherap Court ngai duna lainaki nongthel gi pung ani khara helak padwaida masing yamlaba nupi sing Cherap Court ki gate tamna changlak tuna Khun Ngakpa manga condition amata yauduna kudakta thadu haina lauke miyam gi irang adu laksinanaba police ki maikei digi su section thorang kya lokhatke kongjang changshiliba singna court ki gate maya digi hendoktana leike nongthel gi pung ahum rom tarakpa duaida Khun Ngakpa manga Lupa Lising yang gi piar bonda Imphal East ki special just NIN Thadokpa order tabadagi miyam adu kainaki Imphal East ki special just NIN piar bon Thadokpa order takhaba sing adudi singzamai makha sorakhabam lekai digi moirangthem anand chahi ni fumanga kongba nongthumbam lekai digi athokpam kajit atopaming kishorjit chahi 38 Khurai ahongai digi lokrakpam Michael chahi 13 Sagolban sayang digi Konthousam Bromojit chahi 19 amadi singzamai sorakhabam lekai digi Kaisam Johnson chahi 13 Tungda All Manipur Bar Association Ambagi General Secretary Advocate Maisnam Johnny na court ki order dumiyam da pathokuna khangan ke mark na high court ki order matung ina accused kudingmak na investigation tawbada mating pangba investigative authority na mathau tarakpa matamda accused sing lakpa accused sing na prosecution witness amadra influence tawdaba court ki aya bayawdana Manipur gi wangwada chataba madi accused sing na case asigi ayogi mamangda numit 15 ni kudingi chatpa haiba yauri haina mahak na makhataki Kasi court ki verdict amagi matuina accused mga lising yang kay bonda with surety ama yauna mga magthadwe